fastest rapper, your fastest rapper in the city, Ben K is in the house, man. Basta ay naikayang ini, plon lolong ini. Asine noige mayamgi Ben K yawarakre. Mazu yam warakibako audio dagi kai dagi isai je hujiki yaningdo kholaudo semnabo honarakanla loibani ma satpani lawai. Project to plan ju yam kuirakpa ko adudagi mayam je mi mayam tongminaba thabak haire na ko amana pendaba khaju laini amana nungaitaba khaju laini dumaina sum tawba aduga hujik rap amta tawje dada ai laktuba khuding magse hujik rap anambana lo yaurani aduga rap song atangju asai na haigi ba yekna ba haido adusu rap song ni aiga Ben K ga adusu music video ina laktini adugi matungda adugi mamang su khabdi leiri bako aiju matam khadi break ti lawrani adu si mamang ai tawdoba khadi isai dagi audio aisu amma aisu loina mak loisalawne ba bro video full karam kan thadok date 7 dane aduga mayam isai do haide kaisu hai ba poto ma'am ai mayam na du khangbiroidra haibagi engonda pakhat pama dum leba hadi kari no isai jina phongdok ningi do haiba kanagi voice no hadi karamba miyoi gi common people khuning maki hadi middle leiriba akhoi je hadi yamna khoi kisu thagwang obna ti loina mang natrane aduga middle family da leiriba miyoi khuding makta chelam dauba haining ngam dauba mayama haidok padi ngam daba aduguma mayama namsallaga thambado adugi matang dane